हेलीकॉप्टर खर प्रजाद मखोन ताहलगा खड्रक मद्रक की वासे तोपा अदुगा इंडिया लेंगाक्ता मणिपुर लेंगांग जाप जाप फिरे थम्बगी मतम ओइरे ऑनरेबल चीफ मिनिस्टर कोई श्री बीरेन सिंह की पुंगिंग सिंजनिंगबा एरिया सी कमाई तोगेदा ngarang nahan gi khoi mayam na chu dum khangbiraba koi jeri lambi da chief minister gi advanced escort team da akoi gi kuki narco terroristic na akoi gi ambush trok ta na akoi gi asok apan tholi se masigi matang da particularly akoi na honorable chief minister da thawai merel gi maikai da gi amadi manipur praja gi maikai da haijening se honorable chief minister masamak na wasakpa yaruri ba koi bharat ki anauba lengak amagi wasak pa yaruri ba dugna ba India lengak ki home ministry ki policy program ki manung da ne ba honorable chief minister ki advance escort ta ambush to ise ai targa di ai samak na wasak pa saruk yaru ba sarkar duna ai gi escort ta ambush to hai targa di kari kongthang lokhot ka de ga se koi masi thoi mirel na lokhot pa yaroi aru leibiri ba civil society organization mayam se lokhot pa yaroi ngasi lengaksina manipur da paliba lengaksina akogi honorable Sri Biren gi makhada leiriba chief minister na Delhi da leirga so magi makhada akogi nahawai riba yamna changchang lawba akogi cabinet minister mayam ama akoi honorable MLA mayam ama kadole thai mirel gi makadi hangjeningi kaigumba Sri Biren sina Delhi da tangai phadana tham le gitar gadi manipur si kanam ta convenable leiroi bai bi question thole Sri Biren katang na manipur kan mangam gadra magi Kalik cabinet minister sing krai sakrai bagi question se lik tholai adana sarkar gi manung sida biren mana tokpa tokjani aduga akhoi di kanam yauroi na leigrabra question akhoi mathang yam tholai adana akhoi yam samjal laganda Sri Biren Singh honorable chief minister na wasak pa yauroi ba dugumba sarkar dugi policy program gi manung da Sri Biren gi advance escort ta ambush torpani haibasi punam na khangi Sri Biren su khangbiu adu dagadi masi gi lengak sina amadi cabinet minister lady ba akoi gi mantri gi collecting sina India lengak ta gari step lobam thopa ga haibase masi khangbi ba matam moire helicopter khara side paisnarga helicopter khara praja da makon tahalaga khadrak madrak ki wase topa aduga India lengak ta manipur lengang na zap zap phire mathambagi matam oire haibasi natana akoi thawai mireli makai dagi akoi kaimta haijeningai leite adu akoi gi angamba akoi thawai mireli team mama atu matamda akoi silchar rom dagi na tangana tripura rom dagi jeri da sangjal kanda akoi leiriba dumba kasarda akoi gi relief camp ta yamna wana leiriba akoi jeri gi akoi gi yelong mising da akoi mateng angamba mateng pangjaran no bagi akoi CM saba leire